HSC 幫我同騰龍那兒報關範圍，即上表。Kari Pono yaw na isip mo! Hey! Bugi kari ka lahu bro. Bugi kari na manakra pau ni na nuai bro. Maram cha na idi adung mo pangdau tau do bane da. Sir! Boleh deh! Hey Lupi! Langsung maghaku mo! Umile pumayo. Ang nahang so idi kum lumande. Hagulo! Hagulo ka bro! Elemba. Sir, lamit na national lai. Kari no minang to sibu ding phamya. Trak toy koi ding phang ni ko aisa. Chendi cha ki de na. Chen yo ro buding san ha biya. Udung manan ro bus. Hey! Hey! Nang kisikin. Sanai kia tanja yo. Hey! Ako! Masigi thongdo sibu min akhong orwa miyo singge khoi yaktul khak lam sakpe yaro. Dang kana. Ahamrakta Miso TV channel yengbiriba pumnamak pudana manjuri kharibamna taramna okchari handaki ngasi akoina pujarakliba film asi the check post haiba film asine the check post yamna thrilling oiba film ama oigani haina thajai adubu ngasi gi film se akoina yengdringai gi mamangda akoina yengaba matungda adum akoi comment tawjarake aduga kummiba artist amadi akoi gi lakpiriba babok singsiga wari ngaktang sanajarake ngasi gi film se kamai tawbano haibado mayam dong khanganjarake adu ngasi gi the check post haiba film se bazan lila film ga se adum khetna bari dum lerong gani yang khetnai ko ado khetna ba sigi marakta film ga lila ga sigi film siga ne khetna bam tang tham bi sigi ahum sida hana gi film singa lila ga sigi film siga hana gi film singa lila ga du sigi film siga sigi khetna o siam lui ko siam lui lila ga film ga khetna badi adum khetna re koi be ma adum khetna re ha di lila ga ne four side ni adu ga film gi na one side ya am maximum sana ga ni ko adu ga film gi na mo khen lu salai si kai no ha ga da camera gi frame gi manung si dai tare akoi acting khudi muge channa ba tori ne ba ado lila na four side se hai ra hum ga sana ba yai sigi khena ba mu tham jage aduga hana gi film sing mamang dai na kumja ki ba aduga release to ba ma kha ta su lai ri ko sigu ma sing siga ngasi gi film se khena ba si kai no ha kan da atai atai duna sai gi hero heroine gi matam sigi imung manung gi leita lai ra gi awana gi nungsi nungol ga ya man oi film oi ko maximum hai tare aduga ngasi gi film se kai no ha kan da akoi gi sama muthar ise ayamana maximum koi drug se muthase haibagi pandam da sangsilak film mo oiba aduga ayamana su ngasigi film se chingma da loina me ayamana ko sigi tongan ma ha om phangi aduga film se nam ka da yamna su wa gi haitare ko aduga loriba character su atobo tobo na hangai gi aina sarak ko character sing gi yam tongan me character mo oi sam ga hapsan na ko villain gi ta to ko pa sigi film se da na thrilling gi film ngakta oi bai tare ko aduga koi gi manipur sida drug se muthasi haiba se masida base of film ni aduga aina mu drug lom da sangsil ai dun kai no ha kan ai gi tha ikha tha ba sing sin ai mut na silam ma mena moi myang gi mathak tu da leira kan da asa gi manipur pum ba se ai gi loi oi ninga ko do aduga base of film ni aduga ha na gi film sing ga sigi film sing ga di yam ti khene be ma yam ti ne khena ko wa bu yam ti wai sig bra ing da na shooting ak dri ko yam ti wai ai tare ko samai tham ge hoi ano ngai ado sa hadi se chahi loi sala ka dore ko ano wo chahi am la ka dore handa ki chahi da ho da ba aduga mathang chahi da ge kai na khan ba thawak lai mi ba kaino ni punsigi pandam di mayam lai hai tare ko aduna aikoina
ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯍꯧꯈꯤꯕ ꯆꯍꯤ 2025 ꯂꯣꯏꯗꯣꯔꯦꯀꯣ ꯃꯁꯤꯗ ꯇꯧꯕ ꯉꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯈꯤꯗꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔ ꯊꯧꯅꯤꯖꯒꯦ ꯂꯥꯟ ꯂꯩꯇꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯉꯝꯖꯔꯤꯕ ꯊꯥꯛꯁꯤꯐꯥꯎꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯍꯣꯏ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯕꯁꯨ ꯑꯣꯏꯔꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯐꯤꯂꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯅꯥꯀꯣꯡꯒꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯒ ꯌꯦꯡꯉꯦ ꯍꯥꯏꯗꯤ ꯉꯍꯥꯟꯈꯩ ꯌꯦꯡꯉꯤꯗꯨꯗꯤ ꯅꯣꯔꯃꯦꯜ ꯁꯥꯏ ꯐꯝꯃ ꯌꯦꯡꯕꯅꯤꯅ ꯉꯁꯤꯗꯤ ꯁꯝꯒꯁꯦ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯒ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯩꯅꯣꯅꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯇꯦꯟꯁꯟ ꯂꯩ ꯍꯣꯏ ꯍꯣꯏ ꯇꯦꯟꯁꯟ ꯂꯩꯔ ꯌꯦꯡꯉꯦ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔ ꯑꯩꯈꯣꯏꯁꯨꯅꯦ ꯃꯊꯪ ꯇꯧꯔꯛꯇꯣꯏꯁꯤ ꯀꯩꯅꯣ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯁꯨꯇꯤꯡꯁꯤꯗ ꯂꯣꯏ ꯎꯈꯤꯗꯕ ꯖꯒꯥꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯃꯊꯪ ꯇꯧꯔꯛꯇꯣꯏꯁꯤ ꯀꯩꯅꯣ ꯌꯦꯡꯅ ꯉꯁꯥꯏꯒꯤ ꯃꯊꯪꯗ ꯑꯃꯃꯨꯛ ꯍꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯣ ꯃꯊꯪꯗ ꯃꯥ ꯂꯥꯛꯄꯗ ꯀꯩꯗꯧꯔꯛꯄ ꯍꯥꯏꯅ ꯏꯁꯥ ꯏꯇꯣꯝꯇꯁꯨ ꯀꯣꯏꯁꯟ ꯍꯪꯖꯜꯂꯦ ꯏꯁꯥꯅ ꯀꯨꯝꯈꯤꯕ ꯐꯤꯂꯝꯁꯦ ꯁꯤꯐꯧꯗ ꯏꯁꯥ ꯏꯇꯣꯝꯇ ꯀꯣꯏꯁꯟ ꯍꯪꯖꯜꯂꯛꯄ ꯐꯤꯂꯝꯅꯦꯕꯁꯦ ꯉꯁꯥꯏꯒꯤ ꯁꯨꯝ ꯑꯩ ꯃꯨꯠꯇꯨꯗ ꯁꯨꯝ ꯆꯪꯍꯟꯈꯤꯕꯗꯣ ꯀꯨꯝꯃꯤꯗꯣ ꯑꯩꯅꯦ ꯀꯧꯁꯜꯂꯛꯄ ꯍꯥꯏꯗ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯑꯁꯤ ꯅꯨꯄꯥ ꯆꯪꯉꯛꯏꯁꯦ ꯄꯣꯏꯔꯩ ꯍꯥꯏꯕ ꯅꯨꯄꯥ ꯃꯦꯟ ꯃꯥꯟ ꯇꯥꯍꯟꯗꯕꯗꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯦꯟ ꯃꯥꯟ ꯇꯥꯍꯟꯗꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯕꯣꯔꯤꯡ ꯆꯨꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯀꯤ ꯋꯥꯗꯤ ꯅꯠꯇꯦ ꯍꯥꯏꯅꯕꯗꯣ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯅꯤꯀꯣ ꯉꯁꯤ ꯍꯥꯏꯔꯛꯏꯁꯦ ꯑꯣꯔꯣ ꯂꯩꯕ ꯐꯤꯂꯝꯗꯨꯅꯦꯕ ꯃꯤꯅ ꯉꯁꯤ ꯂꯩꯈꯥꯏꯕꯅꯦ ꯑꯣꯔꯣ ꯂꯩꯈꯥꯏꯕꯅꯦ ꯉꯁꯤ ꯐꯤꯂꯝꯁꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯆꯦꯛꯄꯣꯁꯇ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯇꯥꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯀꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯗ ꯆꯦꯛꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯀꯣꯛ ꯑꯣꯏꯔꯤꯁꯦ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯆꯕꯗꯤ ꯅꯠꯆꯗꯦ ꯋꯥꯔꯤ ꯐꯤꯂꯝꯁꯦ ꯌꯦꯡꯅꯤꯡꯅꯕꯅꯦꯕꯀꯣ ꯑꯣꯖꯥ ꯖꯣꯏ ꯕꯤꯗ꯭ꯌꯥꯅꯦ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯑꯣꯖꯥ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯉꯍꯥꯟꯈꯩ ꯑꯣꯖꯥꯅ ꯀꯨꯝꯃꯛꯏꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤꯒ ꯉꯁꯤꯒꯤꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯀꯝꯄꯤꯌꯔ ꯇꯧꯕꯁꯤ ꯀꯩꯅꯣ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯪꯍꯜꯂꯦ ꯁ꯭ꯀ꯭ꯔꯤꯞ ꯈꯪꯕ ꯀꯥꯟꯅꯕ ꯂꯩ ꯑꯩ ꯑꯝꯇ ꯍꯥꯏꯖꯕꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯀꯩꯅꯣ ꯈꯪꯍꯜꯂꯦ ꯋꯥꯔꯤꯁꯤ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯌꯥꯝ ꯁꯥꯡꯅ ꯌꯥꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯤ ꯅꯩꯅꯩꯌꯦꯕ ꯑꯗꯨꯒ ꯁꯄꯣꯁ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯝꯒꯗꯕꯁꯦ ꯁꯤꯒꯤ ꯋꯥꯔꯤꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯍꯦꯛ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯝꯕꯅꯦ ꯑꯍꯤꯡꯒꯤ ꯐꯤꯂꯝꯅꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯅꯝꯃꯤꯕ ꯖꯒꯥꯁꯤꯁꯨꯅꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯆꯪꯕ ꯌꯥꯗꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯐꯥꯒꯅꯤ ꯑꯗꯨꯒ ꯁꯥꯎꯟꯁꯤ ꯌꯥꯝ ꯀꯥꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯒ ꯅꯝꯕꯒ ꯏꯁꯥꯒꯤ ꯋꯥꯟ ꯗꯥꯏꯂꯣꯛ ꯑꯣꯏꯔꯒ ꯐꯥꯔꯀꯥꯟꯗ ꯅꯝꯕꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯇꯩ ꯐꯤꯂꯝꯗꯁꯨ ꯗꯥꯏꯂꯣꯛ ꯐꯥꯍꯟꯕꯤꯌꯨ ꯏꯁꯥꯒꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯐꯥꯔꯒ ꯉꯥꯡꯉꯛꯄꯁꯤꯒ ꯃꯤꯅ ꯍꯥꯏꯔꯒ ꯇꯥꯔ ꯉꯥꯡꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯁꯤꯝꯇꯪ ꯍꯥꯏꯖꯒꯦ ꯑꯩꯅ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯅꯠꯇꯕꯤ ꯑꯣꯏꯗꯣꯏꯔꯥ ꯗꯕꯤꯡ ꯅꯠꯇꯦ ꯂꯥꯏꯞ ꯁꯥꯎꯟꯅꯤ ꯇꯧꯕꯇꯕꯨ ꯂꯥꯏꯞ ꯁꯥꯎꯟꯗꯨꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯦꯛ ꯁꯦꯡꯗꯕꯗோ ꯑꯃꯨꯛ ꯔꯤꯗꯕꯤꯡ ꯇꯧꯏ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯏꯗꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯗꯨꯒ ꯄꯥꯕꯨꯡꯅꯁꯨ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯝꯄꯤꯌꯔ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯧꯔꯛꯄ ꯃꯇꯝꯗ ꯀꯩ ꯄꯥꯕꯨꯡꯗ ꯆꯦꯂꯦꯟꯖꯤꯡ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏ ꯑꯣꯏ ꯆꯦꯂꯦꯟꯖꯤꯡ ꯌꯥꯎꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯠꯇꯕ ꯌꯥꯝꯃꯉꯩ ꯐꯠꯇꯕꯅꯦ ꯑꯩꯅ ꯈꯟꯖꯔꯤꯁꯤ ꯐꯠꯇꯕ ꯌꯥꯝꯃꯉꯩ ꯍꯥꯏꯕꯗꯤ ꯃꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯧꯋꯦ ꯑꯗꯨꯗꯁꯨ ꯑꯩꯒ ꯀꯨꯝꯃꯤꯟꯅꯔꯤꯕ ꯏꯆꯥꯅꯨꯄꯤ ꯇꯥꯡꯈꯨꯜ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯟꯖꯦꯜꯅ ꯍꯥꯏꯌꯦ ꯅꯪꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦꯅ ꯑꯩꯈꯣꯏ ꯐꯥꯒꯤꯌꯣ ꯍꯥꯏꯕꯅꯤ ꯍꯦꯛ ꯐꯤꯂꯝꯗꯣ ꯐꯠꯇꯕꯅꯦ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯕꯅꯦ ꯏꯕꯥꯅꯤ ꯋꯥ ꯂꯧꯅꯨ ꯍꯥꯏꯕ ꯅꯤꯔꯥꯖꯒꯤ ꯏꯟꯇꯔꯚꯤꯌꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯁꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯒꯗꯤ ꯐꯤꯂꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯣꯖꯥꯅ ꯁꯥꯕꯤꯗꯣꯏꯁꯤ ꯁꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯟꯁꯅꯦꯜ ꯆꯣꯏꯁꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯀꯃꯥꯏꯅ ꯉꯥꯡꯕ ꯌꯥꯒꯦꯁꯦ ꯁꯥꯟꯅꯖꯔꯒ ꯃꯗꯒꯤ ꯍꯩꯕ ꯍꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯕꯗꯨꯅ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯀꯣ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯪꯒꯣꯜꯖꯥꯎꯀꯣ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯤꯂꯝꯁꯦ ꯉꯍꯥꯟꯈꯩ ꯄꯥꯕꯨꯡꯅ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯄꯥꯕꯨꯡꯁꯤꯗ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯒ ꯍꯥꯟꯅꯒꯤ ꯐꯤꯂꯝꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯇꯣꯞ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯦ ꯁꯤꯗꯒꯤ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯆꯠꯄ ꯐꯤꯂꯝꯅꯤ ꯑꯗꯨꯅ ꯐꯤꯂꯝꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡꯗꯨ ꯈꯛꯇ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯤꯗ ꯑꯦꯛ ꯇꯧꯔꯤꯕ ꯑꯦꯛꯇꯔꯁꯤꯡꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯁꯥꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯦꯛꯇ ꯁꯥꯖꯟꯕꯗꯣ ꯑꯥꯔꯇꯤꯁꯅꯤꯅ ꯁꯥꯕꯗꯤ ꯌꯥꯏ ꯕꯠ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅ ꯇꯧꯕꯗꯨꯒ ꯉꯁꯤ ꯈꯦꯠꯅꯕ ꯎꯔꯝꯒꯅꯤ ꯅꯣꯏꯁꯨꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤꯁꯤꯡ ꯌꯥꯎꯔꯗꯤ ꯃꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯊꯤꯔꯒ ꯌꯥꯎꯍꯟꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯇꯝꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯐꯒꯠꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯤꯂꯝ ꯆꯦꯛꯄꯣꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯁꯤ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯏꯕ ꯗ꯭ꯔꯒꯀꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯦ ꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯈꯜꯒꯤ ꯐꯤꯂꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯐꯤꯂꯝꯅꯤ ꯑꯗꯨ ꯋꯥꯔꯤꯁꯨ
ꯅꯣꯡꯃ ꯈꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯕꯅꯦꯕ ꯐ꯭ꯂꯥꯁꯕꯦꯛꯇ ꯌꯥꯎꯕꯗꯨ ꯅꯠꯇꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔꯒꯤ ꯍꯩꯁꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯗꯅ ꯑꯃꯨꯛ ꯈꯔ ꯋꯥꯠꯂꯅꯤ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯐꯤꯂꯝꯁꯤꯅ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯡꯆꯠꯇꯒꯤꯗꯤ ꯄꯨꯡꯇꯣꯡ ꯇꯣꯉꯥꯟꯕ ꯐꯤꯂꯝꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯀꯨꯝꯃꯛꯑꯕ ꯄꯥꯕꯨꯡꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯁꯤꯗ ꯍꯥꯏꯔꯛꯏꯕ ꯄꯥꯕꯨꯡꯁꯤꯅ ꯍꯥꯏꯔꯛꯏꯕ ꯋꯥꯔꯤꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯕꯠ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯣꯏꯅ ꯊꯣꯛꯇꯦꯕꯀꯣ ꯑꯣꯖꯥꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯃꯤꯡꯗꯤ ꯍꯦꯟꯔꯤ ꯍꯣꯡꯌꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗꯩꯗꯤ ꯔꯤꯝꯐꯥꯃꯤ ꯍꯥꯏꯅ ꯑꯗꯨ ꯉꯁꯥꯏ ꯐꯤꯂꯝꯒꯤꯗꯤ ꯈꯪꯕ ꯑꯁꯦꯡꯕ ꯃꯃꯤꯡꯁꯦ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯑꯩ ꯍꯦꯟꯔꯤ ꯍꯣꯡꯌꯣ ꯍꯥꯏꯕ ꯍꯦꯟꯔꯤ ꯍꯣꯡꯌꯣ ꯑꯣꯀꯦ ꯉꯁꯥꯏꯒꯤ ꯐꯤꯂꯝꯁꯦ ꯑꯣꯖꯥ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤ ꯌꯥꯝ ꯆꯪꯕꯗꯣ ꯈꯪꯉꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯪꯕ ꯑꯗꯒꯤ ꯑꯣꯖꯥꯅ ꯁꯥꯔꯤꯕ ꯀꯦꯔꯦꯛꯇꯔ ꯉꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯂꯧꯔꯤꯕꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥ ꯂꯣꯏ ꯆꯨꯅꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯁꯤꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯚꯥꯏꯞꯁ ꯑꯃ ꯂꯣꯏ ꯐꯪꯍꯟꯕꯗꯣ ꯑꯗꯨꯃ ꯑꯣꯏꯌꯦꯕꯀꯣ ꯃꯤꯠ ꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯃꯤꯕ ꯃꯇꯝꯗꯀꯣ ꯀꯃꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅꯁꯨ ꯎꯖꯕꯁꯦ ꯑꯅꯝꯕꯅ ꯎꯈ꯭ꯔꯨꯜꯒꯤ ꯖꯒꯥ ꯉꯥꯛꯇ ꯑꯣꯏꯕ ꯍꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯇꯤ ꯍꯣꯜꯒꯤ ꯃꯅꯨꯡ ꯑꯃꯈꯛꯇꯅꯤ ꯃꯁꯤꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯒꯁꯨ ꯀꯁꯣꯝ ꯈꯨꯂꯦꯟ ꯚꯤꯂꯦꯖ ꯃꯛꯇ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯀꯩꯀꯩ ꯑꯃ ꯌꯥꯎꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯐꯪꯔꯩ ꯎꯈ꯭ꯔꯨꯜꯗꯒꯤ ꯂꯥꯟꯊꯣꯛꯑꯒ ꯐꯪꯔꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯑꯣꯏꯌꯦ ꯑꯗꯣ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦꯅ ꯈꯟꯖꯕ꯭ꯔꯥ ꯀꯩ ꯐꯥꯎꯏ ꯑꯩꯈꯣꯏꯗꯤ ꯐꯤꯂꯝꯁꯤꯗꯩꯗ ꯑꯩꯒꯤ ꯇꯁꯦꯡꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯍꯧꯔꯒꯗꯤ ꯑꯍꯥꯟꯕ ꯑꯣꯏꯀꯣ ꯌꯥꯝꯅ ꯐꯤꯂꯝꯗ ꯅꯨꯡꯁꯤꯖꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯖꯩ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯝꯖꯕ ꯐꯪꯗꯦ ꯑꯗꯨꯕు ꯌꯥꯝꯅ ꯂꯛꯀꯤꯂꯤ ꯑꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯩꯗ ꯂꯥꯛꯆꯕꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯀꯨꯝꯕ ꯐꯪꯕꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯛꯁꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯀꯨꯝꯕꯅꯤꯅ ꯍꯥꯟꯅ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯌꯥꯎꯗ꯭ꯔꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯇꯨꯡꯗꯁꯨ ꯑꯦꯛꯇꯤꯡꯁꯦ ꯑꯍꯥꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯌꯔꯁꯤꯡ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯅꯤꯡꯉꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯤ ꯑꯅꯝꯕꯅ ꯕꯦꯠ ꯉꯥꯛꯇ ꯑꯣꯏꯔꯛꯑꯅꯤꯀꯣ ꯕꯤꯂꯤꯌꯟ ꯔꯣꯜ ꯉꯥꯛꯇꯅꯦ ꯑꯣꯏꯗꯣꯏꯁꯦ ꯑꯣꯖꯥꯁꯤꯁꯨ ꯕꯤꯂꯤꯌꯟ ꯔꯣꯜꯅꯦꯕꯀꯣ ꯑꯗꯣ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯑꯣꯖꯥ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯤꯡꯗꯤ ꯗꯣꯛꯇꯔ ꯔꯥꯖꯤꯕ ꯀꯨꯃꯥꯔ ꯅꯥꯔꯦꯡꯕꯝ ꯀꯣ ꯑꯗꯣ ꯐꯤꯂꯝꯁꯤ ꯍꯥꯟꯅ 5-6ꯄꯨꯗꯤ ꯑꯗꯨꯝ ꯀꯨꯝꯈ꯭ꯔꯦ ꯑꯗꯣ ꯁꯣꯔꯠ ꯑꯁꯨꯝꯗꯒꯤ ꯀꯩꯅꯣꯅꯤ ꯀꯦꯔꯦꯛꯇꯔ ꯃꯆꯥ ꯁꯨꯝ ꯌꯥꯎꯖꯕꯗꯨꯅꯦ ꯁꯤꯒꯤꯁꯤꯃꯗꯤ ꯈꯤꯇꯪ ꯃꯌꯥꯝꯒ ꯈꯤꯇꯪ ꯈꯦꯠꯅꯔꯞ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯁꯨꯇꯤꯡ ꯁ꯭ꯇꯥꯏꯜꯗꯒꯤ ꯍꯧꯔꯒ ꯑꯗꯒꯤ ꯗꯕꯤꯡ ꯇꯧꯅꯗ꯭ꯔꯦ ꯂꯥꯏꯐ ꯁꯥꯎꯟꯗ ꯌꯥꯝ ꯂꯣꯏ ꯇꯧꯅꯔꯒꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯗꯥꯏꯂꯣగ్ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯥꯅꯔꯒ ꯀꯦꯔꯦꯛꯇꯔꯗꯨ ꯇꯧꯅꯔꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦ ꯃꯦꯂꯣ ꯗ꯭ꯔꯥꯃꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯟ ꯑꯃꯁꯨꯡ ꯋꯥꯔꯤꯒꯤ ꯄꯔꯤꯡ ꯂꯥꯏꯕ ꯁ꯭ꯇꯥꯏꯜꯗꯨꯁꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯇꯣꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯩ ꯂꯣꯀꯦꯁꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯆꯤꯡꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯚꯦꯂꯤꯗ ꯁꯨꯝ ꯅꯝꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯂꯧꯔ ꯆꯠꯅꯕꯤꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯒꯥꯔꯤ ꯇꯧꯔꯒ ꯄꯨꯂꯞ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯞ ꯂꯩꯊꯣꯛꯎꯕ ꯑꯗꯣ ꯎꯈ꯭ꯔꯨꯜꯒ ꯑꯁꯣꯝ ꯈꯨꯂꯦꯟꯒ ꯆꯠꯄꯒꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯂꯩꯌꯦ ꯅꯨꯡꯉꯥꯏꯕꯗꯣ ꯆꯥꯕꯒꯤ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯍꯋꯥ ꯅꯨꯡꯁꯤꯠꯇꯨꯁꯨ ꯑꯥꯗ ꯑꯣꯔꯤꯖꯤꯅꯦꯜ ꯂꯥꯏꯐꯇꯨ ꯇꯧꯔꯒ ꯇꯧꯃꯤꯟꯅꯕꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯇꯣꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯤꯒꯤꯗꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯕꯗꯁꯨ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯐꯤꯂꯝꯒꯤ ꯃꯆꯠꯁꯤꯒꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯑꯣꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯤ ꯏꯁꯩꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦꯅꯀꯣ ꯄꯨꯔꯥ ꯊ꯭ꯔꯤꯂꯔꯅꯦ ꯄꯨꯔꯥ ꯊ꯭ꯔꯤꯂꯤꯡꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒ ꯚꯤꯂꯤꯅꯁ ꯔꯣꯜ ꯉꯥꯛꯇ ꯑꯣꯏꯔꯒ ꯀꯦꯔꯦꯛꯇꯔꯁꯦ ꯂꯥꯁꯇ ꯄꯣꯖꯤꯇꯤቭ ꯄꯨꯁꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯤꯃꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯣꯔꯦꯟꯅ ꯐꯖꯅ ꯏꯕꯤꯔꯦ ꯑꯗꯨꯒ ꯏꯅꯥꯎ ꯃꯍꯦꯁꯅ ꯐꯖꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯁꯦ ꯂꯣꯏꯅ ꯐꯦꯃꯤꯂꯤꯗꯧꯅ ꯑꯃꯒ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯖꯒꯥꯁꯨ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯌꯨꯝꯗꯩ ꯂꯥꯛꯅꯔꯝꯃꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯨ ꯌꯥꯝꯅ ꯂꯤꯃꯤꯇꯦड ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯐꯝꯗ ꯁ꯭ꯄꯣꯔꯠ ꯑꯇꯩ ꯇꯧꯈꯤꯕꯗꯨꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯦ ꯌꯧꯕ ꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯊꯪ ꯇꯥꯔꯛꯄ ꯐꯤꯂꯝꯗꯁꯨ ꯐꯖꯕ ꯉꯁꯤ ꯑꯣꯖꯥꯅ ꯄꯤꯕꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯈ꯭ꯔꯤꯕ ꯏꯐꯣꯔꯠꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯥꯗꯔꯒ ꯌꯥꯝ ꯐꯖꯕ ꯐꯤꯂꯝ ꯌꯥꯝ ꯀꯨꯝꯕꯤꯔꯣ ꯍꯥꯏꯖꯒꯦ ꯍꯣꯏ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯥꯁ ꯑꯣꯏꯅ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯕꯗꯣ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯅꯥꯇꯝꯐꯥꯟ ꯑꯃ
ꯑꯗꯁꯨ ꯏꯁꯥꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯍꯦꯟꯗꯤꯀꯦꯞ ꯁꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯁꯨꯝ ꯂꯩꯕꯗꯨ ꯅꯠꯇꯕꯀꯣ ꯀꯦꯔꯦꯛꯇꯔ ꯄꯨꯕ ꯑꯃ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯨꯍꯟꯕ ꯃꯤꯅ ꯑꯩꯈꯣꯏꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯗꯕ ꯄꯣꯠ ꯑꯃ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯩꯕꯗꯨ ꯋꯥꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯐꯤꯂꯝ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯦꯔꯦꯛꯇꯔꯁꯦ ꯏꯃꯥꯟꯗ ꯃꯥꯟꯅꯕꯗꯤ ꯃꯥꯜꯂꯀꯥꯟꯗ ꯀꯦꯔꯦꯛꯇꯔ ꯑꯃꯃꯝ ꯄꯨꯕ ꯐꯤꯂꯝꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯑꯣꯖꯥ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯑꯦꯛꯄꯨꯗꯤ ꯇꯧꯕꯤꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯟꯅꯒꯤ ꯐꯤꯂꯝꯁꯤꯡꯒ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯡꯒ ꯁꯤꯒꯤ ꯈꯦꯠꯅꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯟꯅꯒꯤ ꯐꯤꯂꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯨꯝ ꯄꯥꯕ꯭ꯂꯤꯛꯅ ꯁꯨꯝ ꯑꯉꯥꯡ ꯅꯨꯕꯤꯅ ꯌꯦꯡꯅꯔꯤꯁꯤꯒꯤ ꯃꯍꯥꯎꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯟ ꯗ꯭ꯔꯛꯇ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯂꯦ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗ ꯑꯩ ꯏꯁꯥꯃꯛ ꯈꯨꯠꯂꯥꯏꯅ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯑꯩ ꯑꯔꯣꯏꯕꯒꯤꯗ ꯑꯩꯈꯣꯏ ꯁꯨꯔꯅ ꯍꯥꯠꯄꯗꯨꯅꯤ ꯑꯗ ꯂꯩꯇꯕ ꯁꯥꯕꯗꯨꯅꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯃꯥꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯇꯥꯏꯁꯁꯨ ꯌꯥꯎꯕꯀꯣ ꯑꯗꯒꯤ ꯔꯤꯌꯦꯂꯤꯁꯇꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯇꯨꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯤꯂꯝ ꯀꯩꯅꯣ ꯁ꯭ꯇꯥꯏꯜꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯒꯤ ꯀꯩꯅꯣꯗꯨꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯃꯑꯣꯡꯗꯨꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯤꯂꯝ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯇꯣꯉꯥꯟꯕ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯐꯤꯂꯝꯁꯤꯗꯀꯣ ꯑꯣꯖꯥꯅ ꯁꯥꯔꯤꯕ ꯔꯣꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯒ ꯃꯤꯀꯤꯊꯤ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯐꯣꯔꯦꯁꯇ ꯃꯤꯀꯤꯊꯤ ꯍꯥꯏꯖꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯃꯤꯠꯃꯥꯡꯗ ꯉꯥꯛꯇꯅꯦꯕ ꯉꯁꯥꯏ ꯇꯧꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝꯗꯣ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯅꯤ ꯑꯁꯦꯡꯕꯗ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯁꯦꯡꯃꯛꯀꯤꯗꯤ ꯔꯤꯌꯦꯂꯤꯁꯇꯤꯛ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯑꯒ ꯑꯩꯅ ꯉꯁꯥꯏ ꯇꯧꯖꯔꯤꯗꯨꯗ ꯍꯣꯏ ꯑꯍꯣꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯑꯗꯣ ꯇꯁꯦꯡꯃꯛꯀꯤꯗꯤ ꯑꯗꯨꯝ ꯐꯤꯜꯗꯣ ꯑꯗꯨꯝ ꯐꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯀꯤꯕ ꯀꯩꯅꯣꯗꯤ ꯅꯣꯡ ꯀꯟꯅ ꯈꯣꯡꯕ ꯑꯗꯒꯤ ꯅꯣꯡꯒꯤ ꯑꯗꯒꯤ ꯃꯀꯨ ꯈꯣꯡꯖꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯇꯦꯟꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯁꯤꯆꯨꯋꯦꯁꯟꯗꯨ ꯄꯨꯜꯂꯤꯕꯁꯤꯡꯗꯣ ꯇꯦꯟꯁꯟ ꯑꯃꯃꯝꯗꯤ ꯂꯣꯏ ꯂꯣꯏꯅꯔꯒ ꯂꯩꯌꯦꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯑꯃꯃꯝꯅ ꯄꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯀꯦꯔꯦꯛꯇꯔ ꯑꯃꯃꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯃꯊꯪ ꯇꯥꯔꯛꯄ ꯐꯤꯂꯝꯗꯁꯨ ꯍꯦꯟꯅ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯨꯝꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯐꯤꯂꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯀꯥꯅ ꯀꯨꯝꯕ ꯌꯥꯝꯅꯁꯨ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯁꯛꯁꯤꯒ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃꯅꯤ ꯁꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯑꯅꯧꯕ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕꯁꯤꯗꯀꯣ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯁꯤꯡꯕ ꯐꯤꯂꯝ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯆꯦꯃꯒꯤꯅꯦ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞꯄ ꯆꯥꯅꯤꯍꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯈꯤꯇꯪ ꯅꯛꯁꯜꯂꯛꯀꯦ ꯁꯤꯒꯤꯅꯦ ꯐꯤꯂꯝꯁꯤꯗꯤꯅꯦ ꯃꯌꯥꯝꯗꯒꯤꯅꯦ ꯇꯣꯞꯄꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯦꯛ ꯌꯦꯡꯉꯛꯄꯗꯒꯤ ꯑꯩꯅ ꯐꯤꯂꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯡꯉꯛꯄꯗꯒꯤꯅ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯏꯁꯥꯁꯦ ꯊꯨꯛ 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 ꯂꯥꯎꯔꯒ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯇꯧ ꯆꯥꯅꯤꯌꯦ ꯌꯦꯡꯐꯝ ꯈꯪꯗꯦ ꯑꯗꯣ ꯐꯖꯃꯟꯗꯅ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯐꯖꯃꯟꯗꯅ ꯁꯃꯥꯖꯗꯅꯦ ꯍꯣꯏ ꯁꯃꯥꯖꯇ ꯁꯤꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯤꯗꯅꯦ ꯑꯆꯧꯕ ꯀꯩꯅꯣꯝꯗꯤ ꯂꯥꯛꯑꯅꯤ ꯍꯣꯏ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯕ ꯃꯤ ꯉꯥꯛꯇꯅꯦ ꯊꯦꯡꯅꯔꯤꯁꯦꯀꯣ ꯊꯦꯡꯅꯔꯤꯁꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯌꯦꯡꯕ ꯂꯥꯛꯄꯒꯤꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯗꯗꯥꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯈꯤꯇꯪ ꯍꯥꯏꯕ ꯊꯣꯛꯇꯕꯗꯣ ꯀꯩꯒꯤꯅꯣꯗ ꯀꯩꯅꯣ ꯃꯥꯟꯅꯗꯕꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯗꯦꯗꯅ ꯗꯗꯥꯒꯤ ꯃꯤꯡꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯖꯣꯏꯄꯧ ꯒꯦꯡꯃꯩ ꯖꯣꯏꯄꯧ ꯒꯦꯡꯃꯩ ꯖꯣꯏꯄꯧ ꯒꯦꯡꯃꯩ ꯉꯁꯤꯗꯒꯤ ꯐꯖꯅ ꯍꯥꯏꯕ ꯍꯩꯔꯅꯤ ꯑꯗꯨꯝ ꯎꯗꯤ ꯎꯖꯕꯀꯣ ꯑꯗꯣ ꯆꯤꯆꯦꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯔꯦ ꯆꯤꯆꯦꯒ ꯗꯗꯥꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩꯌꯦꯅ ꯑꯗꯨꯝ ꯎꯖꯩꯀꯣ ꯑꯗꯨꯒ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯨꯃꯥꯏꯅ ꯗꯗꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ ꯐꯤꯂꯝ ꯑꯃꯗꯒ ꯎꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯅꯦꯃꯥꯁꯦ ꯍꯥꯏꯗꯤ ꯃꯃꯥꯡ ꯑꯃ ꯀꯨꯝꯈꯤꯕ ꯃꯌꯥꯝꯁꯤꯒ ꯍꯟꯗꯛꯁꯤ ꯏꯇꯣꯞ ꯇꯣꯞꯄꯦꯕ ꯃꯥꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯇꯣꯉꯥꯜꯂꯦꯕ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯍꯟꯗꯛ ꯑꯩ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯅꯦꯃꯥ ꯗ ꯆꯦꯛ ꯄꯣꯁ ꯁꯤꯅꯦꯃꯥꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯣꯏ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯣꯏꯅ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯂꯣꯏꯗꯣꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯗ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯅꯦꯃꯥꯗꯨ ꯌꯦꯡꯉꯒ ꯑꯐꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯗ ꯄꯨꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯕꯨꯡ ꯖꯣꯏꯄꯧ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯃꯤꯡꯁꯦ ꯍꯥꯏꯕ ꯍꯩꯅꯕ ꯊꯦꯡꯛ ꯌꯨ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯕꯨꯕꯣ ꯌꯦꯡꯗ꯭ꯔꯤꯌꯦ ꯐꯥꯔꯁ ꯁꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯁꯣ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯣ ꯃꯃꯤꯡꯁꯦ ꯈꯇꯪ ꯇꯥꯕꯗ ꯀꯃꯥꯏ ꯐꯥꯎꯒꯦ ꯈꯪꯗꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯗꯤꯌꯦ ꯀꯩ ꯐꯥꯎꯒꯦ ꯃꯃꯤꯡꯁꯤꯗ ꯆꯦꯛ ꯄꯣꯁ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯝꯗꯧꯁꯨ ꯑꯗꯨꯗꯤ ꯌꯦꯡꯉꯒ ꯈꯪꯉꯅꯤꯀꯣ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯔꯤꯂꯤꯁ ꯇꯧꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯦꯕ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯇꯣꯉꯥꯜꯂꯦ ꯑꯗꯩ ꯁꯤꯅꯦꯃꯥꯒꯤ ꯃꯀꯨ ꯊꯣꯛꯁꯨ ꯇꯣꯉꯥꯜꯂꯦ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯒꯨꯗ ꯐꯤꯂꯝ ꯑꯣꯀꯦ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯐꯤꯂꯝ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯇꯧꯖꯔꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯏꯕ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯔꯤ ꯑꯃꯠꯇꯗꯤ ꯂꯩꯖꯗꯦ ꯕꯠ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯃꯝꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯁ꯭ꯀꯤꯜ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯒꯅꯤ ꯍꯥꯏꯕ ꯐꯤꯂꯝ ꯑꯃꯗꯤ ꯈꯜꯂꯤ ꯉꯁꯤꯒꯤ ꯗ ꯆꯦꯛ ꯄꯣꯁ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯅꯤꯡꯉꯤ ꯗ ꯆꯦꯛ ꯄꯣꯁ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯃꯤꯁꯣ ꯇꯤꯚꯤꯅ ꯄꯤꯖꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯞꯗꯦꯠ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ